ngasi action team gi tinbiriba ima bel chine naw mayam pono pu aino khurumjari ngasi gi akhoi gi mifam ase akhoi gi borakhal par action team gi maikei dagi prithvi sinna haibadi manipur tanatana manipur gi mapal lamda leiriba ichile naw pumnamak amuktang khanthaminasi taminasi chatminasi haibagi wakhalon dangasi borakhal action team na mayang yampham paudam masi thamjabani hokhiba tang ahum manipur da thokhiba thodok tahoidaba tahidaba asigumba thodok asi amugana thoktanabagi tangdu leitana leinabagi damakta mapan lamda leiriba manipur da leiriba akhoi gi meitei ichilinaw mayamna khutta maira paiduna santi gi paujel chatkhiba aduga loinana leikhidraba ipaipu ichilinaw makhoi gi atma busu santi oiduna manipur bu amukhana tangdu leitana chingna panabagi damakta mayamna haijanon jabase ngasi thamakhai numit kunni hanjilagle adubu laibak thibadi ngasi phawada santi gi paujel amata taba phangdi masina maram oiduna maitei macha ma oirubana masigi wafam mase maitei chilinaw singda amuktang tanamina si chatmina si jengmina si abigi wakhalon da ngasi thamjabani leikhidraba ipa ipu chilinaw singdo mihak thina hatkhiba chilinaw ngaktani makhoi gi atmana ngasisu asama thamli ngairi akhoi gi chilinaw ipa icha mayamna akhoi bu jengbirakani akhoi gi lamal chingakani haibagi wakhalda amukhana manipur bu shanti purakani haibagi wakhalonda adubu ngasi akhoi na khutta maira paiduna khun khuding amata chithadana chatli hujiksu adubu akhoi gi wahangi paukum ngasi phawbada phangba ngamdribase amuktang mayam khanthabibra khutta maira paiduna shanti purakpa ngasi phawba ngamdraba tarbadi leikhidraba ipai pu chilinaw singduna wangoina hanglei aigi thamoina masi makhoi gi tengtha kholasi tajari maira paibagi matam nate mahum paiduna thopiu haibagi matang laklabani amuktang maitei chilinaw asengba maitei gi chelabadi thopi rau amuktang chatmina si punna maitei popi imagi laman khomdangi laman suchingam se khoi maitei majani watpa leitraba ninganaba leitana hinglakpa maitei gi punchini khoi gi maitei samaj pu muthatke manghan gaina se thausilakpa sidi tadro tumin leithokpa ngamkhigadra ngasi oirekli ba phibam ase pauda paujel kaya taribani uribani adu phawbada ngasi khoina santi haiduna leibase santi haiduna leithokpa chumde haibase ina khalli ngasi manipur gi chief minister oja biren su wahang ama thamjaningi oja biren gi mafamda maitei samaj na kubak changjau tara lonaraga ngasi tang ahum dagi ngasi tang kun mathoi phawbada santi pubirau maitei bu tangdu leitaba manipur ohenbiu haiduna haijarapase karigi tabidribano ngasi manipur gi chief minister akhoi gi makok moriu ipai ma oiribani mahanga tumine leithokpase karigino magi karamba pendaba karamba nungaitaba karamba khudong thiba leibana haibase maitei samajta haibibam thoktabra aikoina hangfam thoktabra ngasi manipur gi prajana mafam khudingda awaba chaitheng nangliba leifam chabam khangdana awana tariba sibu masigi barak asida khulai paiba kayana tawningta tawba thaning mata thaba tahoidaba thodok kaya tawriba sida manipur leingakna tukna jengsin bidana ngakpidana ngasi oiriba phibam ase masi jam thina nungaitaba jam thina thamoida milugi pirang singthaduna ngasi leijarakliba se ngasi di milugi pirang kanglaba matungda mitta ira oina sintharaklabani karamba maki khudong thiba karamba maki majburi oibado madu mayamda maitei samaj dai dokpham thokpani ngasi manipur chief minister bu mayamna vote piduna kahanbani akhoi gi mokok moru ohenbani kauthok labra ojana karani tengaire ngasi maitei khunja kayana maitei samaj kayana kubak changjau tara lona duna magi mafam daijabase
अदुबु कुइररोय मागिसु मयामगी मफमदे मु खुद मोंजेदुना लागनी आइगोंदे भोट पीबी हाइदुना काउथोक पिगनु ओजा तुमिने लेथोक पिगनु अचुम मोराल करिनो अमुतंग ताकियो मिसा मिखन नाइबिनु जोंले मिले लाइबिनु लो मपु जोंने तलहनबिगनु ngasi manipur da paramilitary forces central forces mayam leine naina mokhoi gi mamang de kari gi no sum haina tori base aikhoi gi kari ran leikhiba aikhoi bu mutat ke na sanari bara adu oina badi aikhoi su ipa ipuna popira mani maitai machani aikhoi gi khut puchu punduna thambiganu aikhoi bu su thadok piu aikhoi su mayong da bangami aikhoi de khulai pibiu haiduna maitai samaj kayana maitai gi ima singna maitai gi chini naw singna nijari bache thadok piu sana bungda khoju sana jage lana bungda khoju lan phengnage madugi ningan naba leitra bai khoi maitai ni oja gi phangba pokmi na bra natraga maitai samaj ko pokmi na bra bisu oja amutang khanthabi dar bra masi ta chu natna ngasi aikhoi gi ipa ipi oiraba भारत के प्रधानमंत्री श्री नरेंद्र दामोदर मोदी दसु आइना वहां अमा हंजरी महाकी मतम पुनमक्ता आदर्श पुरुष ने हाना अखोइना सु जाजबनी महाकी मन की बात महाकी अचौ चुबा मंच कयादा महानो फोंगदोप वाफम कया लाल किला की प्राचीर दगी महाना हाइखिबा वाफम कया संसद तगी माना वाफम कया थागतपा अपोजिशन पार्टी दा महान तापी कया सबका साथ सबका विकास सबका विश्वास और सबका प्रयास है वाफम से ngasi kada de chat khage aina hangninge muktang adu oirabadi karigi tumine leithok liba ma ngasi manipur da oiriba thodok ase ma ki karigumba wahang ama pifam thoktabra haipam thoktabra maitai gi damakta ma khantabam thoktabra aikhoi se karam mai ralo aikhoi wa suma phibam da thambiri ba se ngasi gi matam mache di mahang na tauri ba se महाभारत कुरुक्षेत्र की धृतराष्ट्र की मौन लेखे महा उनो उनो सिंह दब ताना ताना तासिंग दब की मौन असे aikhoi maitai singna jamna nuaitaba phongdok chari aduga loina loina na भारत की होम मिनिस्टर ओइरिबा इमा इपा सकलिबा अमित शाह बुसु ngasi भारत की बीजेपी पार्टी की चनै कानि हाना खंगरिबा अदुगुमलबा hi singlaba मासु करigi तुमिने लेथोकलिबनो मासु अफम अमतंग हाइबम थोकदबरा मिचा मिखन नाइदन तौरिबा थवंग थौतोक असे थिंगम थोकदबरा करिगे सुमना थंबिरिबनो मसी आइना मयक छेंगना मखोइगी मफम न थमजरी भारत की नागरिक अमा ओइना मैती मचा अमा ओइना मसी आइना थमजबनी असिगी मतुंग ताबदा ngasi aikhoi gi मैती खुनाइना खुत्ता मैरा पाइदुना चलिबसे मतम कुइरकले मैरा पाइदुना शांति हाइजबसे कुइरकले ngasi फावबदा मदुगी करिगुम्बा aikhoi na fajaba positive message amata phangdri masi mayam amuktang punsinduna tanafam thokpani choyane le leiraba taragadi mitom da usiloi haibase mayam ju khangbiribani aduna amuktang aikhoi gi maitai gi lairasu hairaba gyan leiraba oja guru buddhi jibi singda choijari tumine leithokpiganu maitai masak tapiu mi du chalaga amman mani hana khanbiganu ngasi oiriba phibam mase kasar da su hei dai baleite masigi khudong chama si mitop da lawrakani haibasisu mayam thajaba thambiu ngasi manipur da thoiba thodok ase aikhoi da thoi deba leite aduna aikhoi tumina leithok piganu tumina di leithokte yengi oi adum deraga thamoi sengna tholakpadi aina ujade ngasi mikun khuding dagi ngasi kasada lirwa mikun khuding na magi khungi maira paiduna sadandali piri base masi ama khunama thokare haiduna khunama su thoktaba jade haibegi mongda lerak tugagi nupi ama natraga nipa ama na thokare thoktraga di aibu thorokte haigina bi wakhalon da chatpase chatpiganu leikidre be pai pu singar aikoi gi maira du bungai banate makoi gi damakta di aikoi na kari torakani haibegi asadu thamlaga makoi gi punsibu makoi gi leikidra punsi ado laidal mende ingna chikna leikigani masi khanbiu adugi mathakta aikhoi gi hai singla bai chilina mayamna manipur ki mapamda senthai khaiduna chen thingni haibase jamna phajawa phamni adum di oiraga aina matang asida ngachaning badi khairiba chenpam mase kari gi damaktano
hai bese mayam na khangdi khanglaga karai dano chaturi bese kana dano pidori bai bese samamnari aduna sen khaibi ganu khairu masak sengna khaibiu sen pibi ganu pibiu masak sengna pibiu apun mana pangal ne haiba oiba tabadi kasalam damda leiriba mayam pum mamanga amat toibagi wakhalol da sen asi khairaga awa ana tariba mafam asi jounabagi damakta pibi naba hotnabiu adu oirabadi sel tanate thawai phaw thadukpagi wakhal thungderi aduna aikhoi masigi matangda amuktang khantabiu asita sunatna aikhoi gi irakta aikhoi gi chilinaw mayam mamana ngasi awana tariba maitai ichilinaw singi mafam dadi mayek chengna jengbidraga atopa mitopta mu puduna hiani tongmagi wakhalon thadokpiu maitai gi su afaba oijage kuki gi su afaba oijage haina khaliba wakal aduna aikhoi mang taba ngamoi adudi nahak nasagi kanaba thibani masi aina mayek chengna mayam da khanganjari mitopna adum khanglabani nakoina tawba lak tawcha sari basidi aikoina mayaksen urabani adubu ngasi fawbada aikoi iraktagi chilinaw singna afaba saningduna asigi thawong thawdo wase masi aikoi borakha election team na jajaningde haibase akoi phongdokchari ngasi asum haina oiriba se ngasi maitegi samaj aikoibu masak taktabadagini oiriba phibam ase ado aikoi dharma atopa dharma busu holana lawjade atopa rajniti busu pamjarude aikoi asengba chatpa achumba duni aikoina thijabati aduna aikoi mayam punna asengba achumba du chatminasi mit pangthokchi maiti imagi khomla maman singsi maiti masak khangansi isani isabu masak takadabani ngasi mit usinduna tasinadiduna tumina leithokli bai chilinaw mayam punna mak maiti macha naptabra karigumada maitei macha asengba maitei imagi asengba i oirabadi tholo mayam pumnamba punna chatminasi isorgi mafam dasu thoni jasi adugi mathakta aikoi sarkar dasu masigi wafam amse thamsi adu khoi punna chatminaraga awa ana tariba manipur da tangdu leitana leiriba mong thawong asi aikoina mayam sarkar da haijaraga masi amuktang ingna chingna panbagi wakhalol si thaminasi tongan tongan chatuna ai mangare khanduna aina haire aina singna tawna chatpado mitopna khoibu sitpiroi haibase mayek senglabani tawbiganu adum haina haire single khangne harabadi nangna khangliba singliba lambi du pubiyo khoisu tung injage ngasi mayam pumna magak tabirabani masa ijatigi kanbagi damakta mitopna karamba khongjang chang yaibase mayek sengna taribani adubu ngasi aikogi hai singlaba ichilinaw buddhijibi oja guru singna tumina leithoklibase leithokpinu oja nang yaktang de cheliba iyado maitai nati adu khakta haibirau adu oilagadi aikoina nangna tawribado aikoina jajagani ngasi manipur da leiriba ichilinaw maira paibi ima iben chingna ayagi matik lao khongduna mayam da haijari nonjari khongchet machi langduna ichagi damakta ipura bagi damakta icha suji chingi damakta thawai kathokpa ngambagi wakhalol puthokton leiribase maitei nupini maitei masa khangan ngadabani aikoi migi mafam da chu lalude lan pamje de aikoi adubu hawak labadi sinna labadi ning hanna chenga daba maitei machana te isamak karamba sanabungda thadopiro aiga lengwanaba aiga lumba manaba adugum labado karamba matangda karamba mawongda semnaba adugi damakta maitei macha moina pukna lamden chongba phanba khudimakta thawrang tawduna leijari adu asum haina tamthiraba micha mikhan naibagi mawong matawase tawbidanabagi damakta ayakna maitei praja mayam puna makka loinana manipur gi laiyaktasu aduga bharat ki prime minister masung amit shah gi mafam dasu aina nolokna ningsingjari masi tawbiganu athuba matamna masi asi sengdokpu aina haijariba wafam mase mayam pumna muktang mit pango amuktang hogot mirasi chanminasi mayam punna aya ngasi mari borakhal action team gi maikei dagi borakhal dagi pawdam masi thamjabani mayam pumna makki mafam da masi hare kaina loisanjaragi khuramjari jabro imai ben hai ba jai hayo मैं अपना वो खुरमजरी
ngasi Borakan action team da koi gi president Moni Kumar na hai gi bo wari sing do jamna chum wa ngaktani ado president jamna di emotion hoye re matang do toy gu masung hai prum di chum mani akoi maite mission mana da ba hai base jamna sathina akoi gi asoi bani adubu matang matang sigi matung ina akoi punjal laga akoi je kamaina adi miyam ga mana ga da hai base masi jamna tau adi lengraba kaino mani aduna akoi myam na punjan si akoi myam punna amtang di kaino tau dana miyam ga mana na malem sida akoi maite hai ba kanglu masisu lei hai bagi ngasi kuki na di khangi amaju khangi ado manipur na harga manipur tam moi chingi manipur yara khangi maite yara kana su khangde ngasi akoi gi kano dagi akoi na sum chadrak pata kano dagi asam landa gi matung nadi maite yana haira kana su khangde manipur yara khangi manipuri hai ba dagi akoi gi kanglu se lup khibani ado maite hai ba jati do ngasi kuki yara punum khangi naga punum khangi mejuari punum khangi ado maite hai ba jati se kana su khangde ba do maite ase jati se hingan ge hai ta di koi maite mesen pun mai mathau tai ado pun ma se lerak pun sangri punna haudori mi aduna tana akoi nekta momayam da tause na hai do madu gi jam masak mathau tai aduna lerak pun sangri haudana ngasi maira paibi ima sing ado gi akoi gi leiri ba oja sing pun mangna mai tona punjan dana lerak pun sangri haudana akoi maite jam tang punjan dana taibang panda mayam sida malem sida akoi maite ya sa se tang di sak tak che si adu hara kai punmak se si wa se mkhum jelo sandarage taraba ngasi Borakan gi action tingi mafam da bayam tingi ri biba ipai pan imai ben khwai ki bi su Borakan action tingi member ama oina aina kurumjari aina ngasi haijaning badi pabung birenda aina maru oina depend tawjaning badi pabung biren megi tang ahum da haukiba megi tang ahum dagi ngasi phawbagi manungda Manipur da irang ingthare hairaga kari mata ingthaba leite pawdadi adubu kasar da leiriba imai ben maira paibi singna punamakna pangjet sela hairaga kadai da kari soi khidage paisa khaibagi na maikei ama lili chatpagi na maikei ama kasar da leiriba imai ben singna Manipur da thoiba thogdok to akoi isamak ta thokpani haina khanjaduna ngasi ahing nungthin tumba chaba khangdana akoi mafam marang khangdana akoi chenjariba se pabung birenda ina haijaning badi mahuk sagumna Manipur ima leibakta Santi pubirau hai base pham puriba pabung biren gi mafamda aine action tingi member amo oina ai hojikchu ikut no na khuramjari ai asi hairaga losanjage miyam khuramjari ngasigi haukiba me thagi tangahum in kumjali singani ga kulhondoi da Manipur da thokiba thodok sigi damakta ngasi ai khoi maitei pummana kasar da leiriba masung Manipur da leiriba maitei khuding makna maira paibi imai ben khuding makna ngasi shanti haiduna shanti gi damakta ni haiduna khoina chatliba chathariba khongsang singse asigi damakta ngasi ai khoi su Borkhal par dagi su ai khoi khongjang kaya ma changhi adubu pendabadi ngasi leikhidraba ai khoi gi ipai pan sing iche chan sing ichilinaw sing ngasi anaba mayumda leina mayumda ai khoi gi san sagon hameng zen na sing mase imung manung duga leina mai tharaga aduga thagiba thawai singduna adu singduna lehuriba macha masu ai khoida ngasi wahang kaya ma hangai na khoibu ai khoina ai gi isama oina thanam base ngasi dina khoina kari laman khumang amage haibigi asigumagi wahang ma ngasi ai khoi ipai pu singduna hangi hairu wahang sigi pau khumse ngasi jo bau so ai khoina shanti haina pibang amdi asi ai khoina Bharat Sarkar dasu haijaningi asigi damakta matik chaba thorang singse asi paikhat piu amasung Manipur gi chief minister hojik oibiriba Ojal Biren busu asigi damakta matik chaba thodang si paikhat piu si chumra haiba simakak thamjaraga masigi damakta di ai miyam bu kuramjari ye ro ko ngai dunga gi